Kangpokpi District ke Saikul Police Station konba E Mulam Village da leiba Saikul AC gi Hannagi MLA Yamthong Haokip ki Yumda bom ama Pokhairakpadagi mahak Loinabi Leikhidre Thaudok ase ngarang nungthil pung 3 taba adwai da thokibani Thaudok aduda Leikhidrebi Hannagi MLA Yamthong Haokip ki Loinabi adugi maming sapam charubala chahi 58 kawi haire Presna fangba pau amagi matung ina thaudok thokpa matam aduda Hannagi MLA Yamthong Haokip ki Loinabi sapam charubala Mayungi inkolda thabak shudun leibani mahakna thabak shuri ngai matam aduda khanghaudana bom ama mahaki inkol makta da Pokhairakpadagi laikan naba ngamdana lekhidabani bom adu kanaguma kharana mangjongna fumlaba oiragani haire bom pokhaibagi thaudok aduda fibam thina soklabi sapam charubala Saikul gi Public Health Center da pukatke tungda mahaki fibam ka hena sokselakpadagi Kangpokpi District Hospital da pukatuna amung laikan nakhe adubu District Hospital aduda mahak sire haina declare taraki haina pau asina makat chare nakal amaromda thaudok aduga mari lainana national gi pau che Indian Express na Kangpokpi District Police ki wafam paladuna fonglakpa report amana hai thaudok adu ngarang nungtil pung 3 rom taba adwai da thokrabasu ngasi ayukta report tawrakpade local med IED adu yungi fatta haudi hundofam mafam amada thamlam laba matung charubala na fatta haudi sing adu mai tharubada IED adu Pokhairakibani Maduda charubala laikan nabang ngamdana lekhide adu makpo yum adugi atai mioi singdi thoidokpa asok apan yaukide thaudok aduga mari lainana ngasi ayuk fawbada mifa mipun amada tawba leitre pau asina makachana hai thaudok ase imung manungi oiba lamgi chayet naba kharadagi thokpo oigadra haibagi chignaba lei maramdi Hannagi MLA Yamthong Haokip na mahaki makhuragi masu nupana leiba yumga hek thangnana lam khara leikhe hairiba lam asigi matangda imung ani ase yanadaba fibam amada lerakibani ngarang thokriba thaudok adu hairiba lam asigi chayenaba asidagi thokriba haibasi chingnai adu makpu thaudok asigi matangda achumba adu khangnaba thijin humjin bagi thabak chathaba hokre haina Indian Express ke pau asina makhat tari Marak sida sapam charubala leikidraba asigi Madang da mahaki mapuroiba Hannagi Saikul AC gi MLA Yamthong Haokip na thaudok asigi marik chumba spot investigation chathabaga loinana kupna thigat pinaba Saikul Police Station gi official in charge da ngase complaint ama file tawkre haire